India laingakna Manipur asi occupied territory ni khanbagi mahutta masagi territory oina khanlakanda irang loisingani haina TH Somendrona fongdorakli. Nong manong magi state asigi irangi fibam mawang maril taraktaba security force soklafau India laingakna compromise torakli ba matam masida micham sokpadadi nachungloi. Irang asi political dialogue na loisinba ngamlaroi loinana Manipur asi India gi occupied territory ni khandana makhoigi maraicha oina khanduna Center gi geopolitics asi loishinlaba matamdata irang asi loishingani haina Coordinating Committee on Manipur Integrity Kokomi gi Coordinator TH Somendrona fongdorakli. Lamfelda laiba lub asigi mayai loisingda pangthokiba pawgi mifam amada TH Somendrona haikibada China gi lalong ngakthoknaba Chin kuki narco terrorist singbu India laingakna naknaba mari sagatuna Manipurda economic base military base semgatnaba hotnabada nattana Naga amadi maitegi revolutionary movement namthanaba hotnabagi plan asi fail oibadagi lan asi makhatana chatharakpani Chin kuki gi miyamga tinnaraga kanaba lauduna China gi threat asi mayoknanaba military base economic base ama semnaba hotnaba amadi Naga amadi maitegi revolutionary movement namthanaba hotnabagi plan asi fail oibadagi lan asi makhatana chatharakpani Mi gilamda lan hauramba lalhaubasing state asida pusin laklaga game sahanduna su taunaraga lamdam asida separate administration tanlakpada tuminna laithokpa haibasi India laingaki khwaidagi achauba asoiba khongthangni tokhaiba administration tanbagi plan asi khangna ngasi fau lan loisindabani Maramaduna irang asi political dialogue na loishinba ngamlaroi Manipur asi India gi state amani khallaga Geopolitics asi loishinlaba matamda khakta Manipur santi purakani haina fongdokhi. Government of India na khoichi khoigi miyamji Manipur miyamji magi own people on tit tawba amari magi aseng citizen lena khangbu ngambu ne mathau taiji hek punbde na huju phawba magi citizen no khangbu ngamdab khanbu ngamdab se sina ju achauba khoigi akhoida asigumba kano me problem ya amang sibok to koina tonga tongam issue me ama khoi thengna dun lakune ade amana khoigi Government of India na khoigi magi state se masagi own seat only khanjagadawni khanbigadawni amadi occupied territory ni khanbji thadokadabne akoi masi shop tongna bhona bada ade amana khoigi hausik lariba tun kuki militant sing achoki matik miyam da khoigi khoigi law of the land da khoigi violate tawre haragadi makoisi military crackdown tawba sangi mamni makan mapani chang pa khogi militant mayam ne habi malengi miyam na khangna bo phamne masi husik kan kan sum thamagadi lansi loisan manga moy ona lansi loisan na bagi afaba lambel ama haragadi hoski haiba khogi lo thugari ba khoi len lamdam sigi len thugari ba amti india gi lo thugari ba kuki militant sing gi mathak military crackdown ama torokanda loisan bo hona gadamni aduga amana khogi haiba khogi refugee mayam ji akhoi kaino tawna ngak thokna phidum da akhoi makhoi gi detention ground lama manipur khakta na ta twa da pham sing ta akhoi gi thamba mo thok da khoi manipur do loi lakhla legedam ni moi chief of the army na ka hai ba si gai moi de sonta authorities da tham tam ne du tok ta har ga ju manipur ji am chawol nate mafam chana makhoi gi refugee camp policy mu putho thamgadam ni na ta manipur do loi da thabjan ta gri madu gi kaino tuna overflow orakna khoi khanaba chaina ba ji henkala ini ba auna khoigi hairiba changchalaiba refusing se masak khangdoga masak khangdokna be kani kari do mathau tai ha NRC je nan je hana ji NRC jana jina khoi laudun lai moine di thabak haure hai thabak hauri ji thabak te onthokte hadi mamingi oina adu tawre da tawre ha ju ngasi bauda chap chap thabo on onthokpudi lai da khoigi changchalaiba kuki militant khulai pa ji no mogi hengala kana khoi nomai ka phestri no mo check to bogi mami ude aru kanda yamna kanba chin kuki militant sing na changchil lakadaba mafam su ko fencing to boi wala te moida khoi moto chatok chachin yana bagi aya bhandak jong pi khiduni ko phi ji movement sam ana mamangi duka madu su lera duna NRC ji yam athu mutam da mathau tai aduga amana khoi gi manipur da lal haugi bisi kaino da khoi ano golden triangle ama manipur sungsoi soiden lak tore haibagi akiba ma akhoi khaktanante north east ki miyam na khangnarabani maleng miyam na khangnarabani asigumba anoba golden triangle ama lakadriba kaino ji khoi gi posi thinghongna bagi mukta khoi kei do mathau ta haida public plantation toba adi khoi drug trafficking toba drug trade toba khudik mak che india go government na khudak taki initiative ga
ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯔꯨꯠ ꯑꯥꯎꯠ ꯇꯧꯔꯒ ꯊꯤꯡꯉꯒ ꯄꯨꯔꯥ ꯃꯔꯨ ꯃꯨꯛꯊꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯕꯛꯇ ꯄꯥꯏꯈꯠꯂꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯕ ꯀꯨꯀꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯈꯨꯜ ꯂꯤꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯥꯒꯤ ꯂꯝꯅꯤ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯅꯤ ꯑꯗꯩ ꯃꯁꯥꯒꯤ ꯁꯤꯇꯤꯖꯟꯅꯤ ꯈꯪꯉꯒ ꯊꯕꯛꯇꯨ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟ ꯏꯍꯧꯁꯦ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯩ